Chief Minister N. Birenna Masagi Fam Thadokraba Matung said asida oirakliba politics ki Achauba ahongba sida Speaker T.H. Satyabrata na lauriba maruiba thodang amadi kanana anauba CM oigadage haibasida miyamgi mityeng fam oiri. Ngarang New Delhi dagi akhanaba charter flight amada CM N. Birenga lakminakiba BJP ki national spokesperson gi thausu puriba BJP Manipur in charge Sambit Patra Imphal Thadoktri. Impact News na fangma pauda BJP ki luchingba Sambit Patra na Speaker T.H. Satyabrata ga loinana closed door mifam pangthokraba matung ngasi numit yungba matung pung amaga makhairom taba duaida Singzamai MLA Yumnam Khemchan ga unakrai makhata na BJP ki legislature singa unaduna wari sagadawri. Pawasana makataraduna Imphal da ngasi pangthokliba closed door meeting asigi matungda ngasi numidang wairam natraga hayeng ayuk fawbada aroiba mifam ama Guwahati da pangthoklaga yana leire. CMN Birenna fam thadokuna caretaker CM gi fam punaba Governor Ajay Kumar Valana khanghan kharba matung ngasi pangthokliba mifam amadi Guwahati da pangthokadawriba mifam asuna Manipur gi CM kanana oigani haiba wahang asigi paukhum lepkadawri.